security personnel sing na CCTV camera amasung gari thugai rakli basi criminal gi thawongni senior advocate tampaki mafam kharadadi gari achauba amasung machagi mapusing na makhoigi gari sing thaidoktuna thamna ba yaure ojasi khoi social media da yam phajana uraba khoigi evidence amakak ni ko asi pauche gi headline oina su yauri social media da su khoina uri handaki tronglaubi gi thodokta penda dana mob horakanda khoi CRPF na firing tawrapada makhoi ahum amuk leitre masi mi ma mob horokpa matamda hekta oja khoi tear gas ka natraga blank fire tawgada badu direct makhoi onjela ka pel asiba kakta mangjai haidana mangi sumain tawdana amuk central khoigi paramilitary forces sing chide mu to khraseba aikoigi iramdamgi lairiba khoigi law enforcement da lairiba ichilinau singina tawriba thawong sisu makhoisu makhoigi uniform dugi protocol ngaga chatpadi oiramba yai boza adumapu ke haini makhoina tawriba si maitai macha mo khoina oina yengbada ubada to ki matik nungai taba mi magi thamaga khamaga lairiba gari thugai bada makhoina nungai si karino adagi angang ama haidi mahangnaga phongdokhibedo mayanglen daga oja kawba khotpa uidana atopa lamgi mina tawramagadi khitangbu thamoi se kano tawani ai iramdam sida tawriba akhoigi law enforcement agency da yauriba akhoigi chilnaw singna makhoina hena sathina haidi otpa neiba phuba chaiba tawbasi pende khote haidana phongdoknari makhoisu makhoigi setliba makhoigi haidi thabaktugi khoigi protocol ngak chatta yadaba khara khajikti leramgani adumak oiba taragasu miyamna hawriba ihau miyamna tawribasi makhoigi su saruk ti yauriba neba magi imungna thogadi nungaigadra magi haidi miyamna khoi masida tawgono habenati do's and don'ts mayam ama takpirakanta uja tawbam thokpra haina khale masimaksu doki mate yengbada nungaitaba ngasagi khoi miyamgi haidi mai worker singi khuchabi gi ama laigre adu methakta hairiba khoigi Manipur police ki laiba ichilnaw sing da su adumak ihau sida makhoi hekta makhoi uniform set panina saugalaga haidi phongna yawbamak yadra tar su morally emotionally kharamakti miyam gi damakta khoi su phauri habagi kain ithil ji uba phanglaktaba masu yawba sinasu oja sisu khogi yam laibak thiba amne na thamjani hoja kari akanone khoi yengkarna takpira phangwirba pausida itorido ai ge achumne ani thodok thokre habagi thodok aduna ulakpadeba madugi merit demerit aranbara tawibra idu lenginakpadeba masidi akhoi mahi atum thokpaneba yingu lamjam sig law and order meagi pujit lan thungak pai bidi akhoi gi state ki subject ne bako adura meagi law and order lan thung pujinga pada manpur gi akhoi gi police ko ati state police kai achok pathawang dawri ne ba adugi damta mapan dagi su akhoi gi paramilitary force agi akhoi gi mayam pun maksa mateng pang ko akhoi gi lai ne ba aduna Turong laubida angang ani sire kapter hat pajagi pian dabdagi manak nakpa CRPF tu gidira ko na mayam thomjelle noi lai na sekki to bino haibida adwa tamdra kai gidam to boina chakin throng dok to bono numai paja daba kurai paja bam bicham pajama pen dabi shawri CRPF ko chun ngare haibiji manak pa thawan ngorang police ate ko le pun mokdana pa thok thori moido miyam du ngak pi sen bidana ko to bo ro gidi moi tho moi ba adu su bonde chakin dabi miyam puchi ga sen bidaba digi adu bon thon ngir bene ba miyam de kari gano no gi namak le na ko sha to holi kari gano hai pen dabi to jo bene ba adu action le di action la kani ko hai bi khang na ko action te kal long na ba moi police ako bi le patient police de ta ban ade oi miyam de ko miyam do ga pi sen bi ma gi adu thoi ba adu gi hujuk thoi jo ba pon pam da thok bam thok padigi miyam ji horo kana miyam na democratic ko bi hok sangil pone chumi miyam chakil bi hok sangil padigi pen dabi khola larok pa miyam pon bukti kitang pam do thok khrati thok bujai adu kamang to dra ko how to control how to more control in the go to dra chi to gudam ne ba adu rat da na ko gi miyam da ta hekta smoke bomb ade la bullet kari ko gi ade caption ko tin to son palum ba habi ure na adu singilam de ye ko da mai to na kapu pita ko susan pura aba to to chang ba mai to de ba ko adu to de gi phare ne ade ko di ko hangi ore ba hangi de ko gi miyam gi lan tum property ngak chen do mo na
막을 내고 아두가 람비기 나간나 바령 산 감절이바 거기 가리 람비 매 감절 나대고 아두부 무기 미함기 요도 하우보로 벨로에가다 police 파션은 정령 직지 CCTV기 죽니 셔틀라기 죽니 아이나 또 없으면 오르가내고 가나 짜이가 빠르게 막간지 독들 했던 메기 머론 독도 보고 거기 가리 두고 간털이 되고 막 가는 거 오버 시영 오버지 아두고 뜬다 거기 현재 포체스도 미기 CCTV 카메라 투가리 두디 시영 오버 시간에 마망 너는 머니푸르기 레벨 DGP 마망 홈 미니스터기 마망 루이 마망 되네 봐 아두지 가이 정도 뭐다 그 엑셀 댓글 보다 로도 거리기로 가시 회라 먹으면 타기능이 회라 먹으면 헬라인다 파드나 지금 가는 머리 1 2 3 4나 로 합해요 메디아도 메디아가 심판다 no enemy no friend 제가 봐도 모르 볼때 데모크래시 포 스테이트 해도 삽자라 그 로그네 또 이거고 숨어들이 뭐야 아주 인규가 아주 죽어나 너 스테이트 포스트 때에 아고기 스테이트 포스트 때에 봐 이리 밖에 하고 싸우죠 봐 머리 police 해도 CCTV는 우리 보고 딱 보니고 뭐 근데 그리 노 yes 미기 바로 톡도 미 가리 저라 미기 베스파더라 아도 그리 노 시 야나 받다면 얘들아 뭐기 맞다 CCTV 두가리 봐 아고기 센전 포스트와 뭐기 먹다 아잉이 왜 다 짝잖아 거기 그것 때문에 봐 아들 영우 호식 파악실에 영우 매 아홈되게 두조로 2012 하기 시작 거기 프라임 미니스터 하는 무슨 이런 홈미스터 조금 더 도방도 그냥 너무 감다더라 거기 라에 아들 머니푸르 아이 영우 머니푸르 거기 이노파이트 가만제 마시기 전에 막국도 그러나 빨리 해버 강들래래요 하덕디 거기 오늘 집에서나 방귀 많은 사람이 어디라고 간기고 아주 저 숨는 많은 밥먹이 되면 미팅 거 아야 비바 오히려 많이 하는 미나 하이래 아주 뭔가 부라보는 시대에 해비기 오더두디 미장만만다 부족한 감대에 봐 아주 왜 이렇게 아고 맞쟁 방고 라이바 거기 전전 페라페리 포스트 부르마양 부르먹세 맥쟁도 거르가 많아 시또 딱 하게 되면 다 해본 건 건데 봐 제대로 고면 15 아이고 산업이 해야지 막강 그런 거 봐 아이고 아이 라고 그네 아이고 야로 아이 지금 또 그니 가이기로 너나 그저 아이도 바이면 조고 빠졌는 너는 그 담비거리기로 아이 만명지기 왜 아이고 지금 오유 홈시 오유 할자기 미암 호르거니 미암 하나만 미암 와라바이 지금 아이 홈미스터로 아주 아이 개비는 미스터 오더로 아이 또가리 너는 여행 가리 너나 라토 봐 그냥 너 매는 고니 죽고니 해 남들이고 하이 그래 봐 이노 파트가만 보고 뭐 가나나 빨리 그래도 그래 강대 아데 혹시 보라도 관미 하나 좀 미리들이 그랬던 또 하나 지까지 이거 봐 딱하이고 하이까지 이거 봐 오퍼션 신도 가심리기도 아고 여기까지 오게 봐이 하이도 아고 이제 오퍼셋 잔돈 먹도 미드래 봐 오퍼셋 잔돈 먹도 딱하이로 봐 거기 딱하이고 하이게 놓니고 테러리즘도 미핫바 란도 망은 봐 레박 투에 호나 봐 매암도 아두기도 메트리 격도 또 아두고 메트리 격도 또 봐 통장도 이한 함다 로드 명이 보질런 중앙비 이제 참백 거리 봐 그러시나 거기 이제 그러면 하나 또 그때 봐 아두기 뭐 꼭또 호 아주 치 미니스터 호 미니스터 너희까지 올리게 해 봐